Lakhipuronline puthokchaba February ki tang 19 Irai numit ki Khomjinba Pao tabirasi. Ahanbada maroiba pao. Kaisam Prabin amadi namram nipen gi misi gi matangda World Mitei Council WMC na Mizoram lenga ki mihut ka phaminaduna wari sanakre. Manipur Bidhan Sabha Mikhal ga mari lenana BJP gi Mikhal gi manifesto ngarang phongkre. New Generation Care and Society na sinduna Silchar Rongpurda pangthokpa 8A side knockout cricket loisin-kre. Singirbonda chathakiba knockout football tournament lising aniga kunithoi gi semi final dangasi Landroll FC Markulin amadi Ichel Club Baskandi sanaragani. Rani Gaidenlu gi kunmapan suba nonga kumon thorom pangthokre amasung Assamda miyoi nifutaret ki masada COVID ki anuba case thingnakre. Laichat asina ngarang miyoi mari sikre. Haujik mapungoi pau tabirasi. Mizoram da haukiba January gi tang 38 amadi February gi tang 9 da thokiba Kasar jila gi Kaisam Prabin amasung Namram Nipen gi tamthireba masi gi matangda waroisin poraknanaba Mizoram lengak amadi World Mitei Council WMC gi mihut kangbo ani gi marakta phaminaduna wari sanakre. New Delhi gi Mizoram House da February gi tang 15 da phamkiba da Mizoram government ki maigeidagi Chief Minister gi OSD Rosang Jwala amadi WMC New Delhi unit ki maigeidagi Vice President Mayang Lambam Dainana Luchingki. WMC gi Secretary General Yambem Arun Miteina Bangalore dagi video conferencing ki kuthangda wari sanaba du da sarukyaki. Honorable CM Joram Thangana su mahaki OSD da Aijol dagi wari sanaba du gi matangda hanglakre hairi. Wari sanaba du da nakal ani na yanakiba singdi case asi Mizoram lenga ki maigeidagi CBI da sinaba Ani suba victim gi aroiba mathau mangam pangthokpa numit February gi tang 19 Silchar Aizol National Highway lambi blockade tawgani changsilamba du handokpa aduga thodok asigi matangda achumba wayal phangriba phawba WMC na khongjang changsin bahina yanaki lamdam asida kanglup ani gi marakta leinaba mari phagatnaba honaba haina su nakal ani na yanaki makhata na wari sanabagi damak Aizol da laktuna Chief Minister natraga Home Minister unabagi wafam su CM gi OSD na WMC da haiki achumba wayal phangnaba honabada awaba tariba imung manung amasung CSO singi genuine member singna lauriba phirep singdasu WMC na saruk yari haina WMC gi Secretary General Yambem Arun Mitei gi press cherolama da phongdorakli. Lagliba Manipur Bidhan Sabha Mikhal gi BJP gi manifesto ngarang National President JP Nadda na phongkre. Manifesto asida Manipur gi ngamkhai ngak pagaloinana ina khulaba cultural heritage ngak senduna thamgani haiki. PM Ujwala scheme gi beneficiary singda chahi amada LPG cylinder ani lemna pigani college tamlibi meritorious orebi mahiroi singbo lemna scooty pigani amasung EWS amasung backward section gi nupi singda Rani Gaidenlu nupi macha mahiroi singi scheme gi makhada lupa lising kunmanga tawduna incentive pigani hairi. Masigi su mathakta class 12 ta tamliba merit laiba mahiroi singda lemna laptop piba ahal oiraba singi all age pension lupa chani oiramba adudagi lupa lising amada hengat hanba amadi PM Kisan Samman Nidhi Yojana gi makhada laumi singda chahi gi oina lupa lising taruk ki senthang piramba du lising nipan da hengat hanba gi wafam su yaure ngami singda accidental insurance oina lupa lak manga phawba lemna piba lam leijadaba laumi singi macha singda scholarship piba amasung Manipur Skill University linkat pagi wafam su manifesto asida palle Rail gi network semgatuna tourism chakhonana bahonaba amasung tourism chakhonana bagi damak Loktak mega eco tourism project hodokani haibagi wafam BJP gi manifesto asida palle. New Generation Care and Society na sinduna Silchar Rongpur da laiba complex da team 13 na saruk yaduna pangthokiba 8A side knockout cricket tournament February gi tang 13 ta loisinkhre. Pangthokiba tournament asida Lifeline Foundation na champion aduga Nobojyoti Foundation na runners up oiki. Loisinbagi thauramda athoiba mithung oikiba TMC gi luchingba Dr. Maimom Santi Kumar na wangangladuna nisana laijuraba singi punsi marelda sana khonabana achouba ahongba ma purakpa ngamgani haina phongdokki. Thauramda athokpam Niren amadi Prem Kumar Moirang Themsu daista phangki. New Generation Society gi President A Binoy Singh amasung General Secretary Manjurul Alam Loskorna sinliba game asibu
तेंबांग बिरखिबा डॉक्टर माइमम शांति कुमार बु तौबिमल खंगबा उठखि डॉक्टर शांति कुमार ना चैंपियन ओइखिबा टीम लाइफलाइन फाउंडेशन की मेंबर सिंगदा मना यंतोखिबा लोइनना असिगुमलबा थौरम सिंह थवाई हकचांग यावना सगोटली महाकि माइगीदगी ड्रग्स अमदी अल्कोहल ना लाइचुरबा नहारोल सिंगी दमकता पांगबा याबा mateंग पांगनिसु फोंदोखि कासार जिला के बामरामपुर खुंगंगी ऑयल टैंकी ड्राइवर के प्रवीण अमदी महाकि लोइनबा एन निपेनबु मिजोराम दा मिहाथिना हातोकपिरमगे थोदोगसिगी मतंगदा इंटरनेशनल पीस एंड सोशल एडवांसमेंट इप्सा हेड ऑफिस कैसामपाट हाइबम लेकाय इम्फाल की माइगेदगी थोकपा चेरोल अमदा थमोय सोकना पेंदबा फोंदोरगले चेरोल असिना मखा तारादुना हाय थौदोक असिना मिजो इचिलिनाव सिंगदा थमलंबा थाजाबा पुमनमक मांगलकपा याय हायरादुना मिजोराम लैंगाकना तुमिन्ना लैसंदुना अचुम्बा पुमनमक लोसेंदुना थमनबा होनरबदी इप्साना अतमनना सिग्नदुना अचुम्बा वायल फंग्रिबा फावबा चंगसिनगनी हायरे हिरम असिगी मतंगदा मणिपुर की वांगमदा लैरिबा सीएसओ सिंगना लौरिबा थौदांग सिंगबो थागचबगा लोइनना लौरकपा फिरेब कुदिंगमक इप्साना हनबा लैतना सगोटकनी हायना इप्सा गे असिस्टेंट आईपीआर थोय ओक्रम की चेरोल अमदा फोंदोरगले थेंगना फंगबा पाव अमदा मणिपुर फूड इंडस्ट्रीज कॉर्पोरेशन लिमिटेड के वाइस चेयरमैन ओइरिबा के शरद कुमार सिंहबु बीजेपी मणिपुर की स्टेट जनरल सेक्रेटरी ओइना खनख्रे हायरे बीजेपी मणिपुर प्रदेश की प्रेसिडेंट ए शारदा देवीना के शरद कुमार दा चेरोल अदु खुसिनख्रे सिंगिरबोन हाई स्कूल की सानबुंगदा चथरिबा डॉक्टर राजदीप राय एमपी रूरल एंड अर्बन नॉकआउट फुटबॉल टूर्नामेंट लिसिंगनिगा कुनिथोयदा ngasi ahanba semifinal da Lenruol FC Markulen amadi Ichel Club Baskandi sanaragani ngarang sagol se nimit ki nungtil pung ani makhai tabada Singirbon High School ki sanabungda Kasar Sports Forum na Singirbon Football Academy ga kusamraduna pangthokpa Dr. Rajdip Rai MP Rural and Urban Knockout Football Tournament lisingani ga kunithoida 7 Cobra Ningthemkhul amadi SFA Singirbon sanaki SFA Singirbon na 7 Cobra timbu goal ahum anida maithiba piki M Premjit Singh na center referee Rajen Rongmai amadi A Santosh Singh na line assistant aduga A Joy Kumar Singh na fourth referee oina match conduct tawki haina SFA Singirbon ki general secretary TH Sharad Kumar Singh na thadurokpa cherol amada khangalakde ngasi Lenruol FC Markulin amadi Ichel Club Baskandiga ahum suba match oina ahanba semi final match sanaragani Jiribam gi Uchatholda leiba 87 Battalion CRPF campta February ki tang 15 dagi team 12 na saruk yaduna Civic Action Program lisingani kunmathoi kunithoi gi makhada chatharakiba volleyball tournament ngarang loisinkhre ngarang sanakiba final match ta Mahikhulen Benevolent Club Bidanagar na LK Memorial Club Tolenbu maithiba piki match aduda V Elvis na main referee aduga Minthang na second referee oiki volleyball tournament aduda CO Huidrom Premjit Meitei Commandant 87 Battalion CRPF amadi Dr. Florence Dangmaina Daistapamki champion oikiba Mahikhulen Benevolent Club Bidanagar da selgi mana lupa lising teramanga aduga runners up takiba LK Memorial Club Tolenda lupa lising tera selgi mana piki tournament asida saruk yakiba team kudingmakta volleyball ani tawduna su piki hairi Rani Gaidenlu ki kunmapan suba nonga common thoram ngarang Tamenglong district ki Lungkau part 1 da leiba Rani House da Rani Gaidenlu Museum Trust na sinduna pangthokre thoram aduda 39th Assam Rifle Kaimai gi Major Kadam amadi Namkhungam Pamaina chief guest amasung moderator oina saruk yaki Katang tak hostel na nat ki oiba jagoi saduna miyambu taram nokhi Thauram loiselakpada Major Kadamna kul asida leiriba angang singda sana khonabagi potlam singsu kudol pot tamki haire Haksel loisengi pau matungina Assamda haukiba pung kunmarida Miyoi lising teret chatruka kunipanda changeng chathakibada Miyoi nifu teret ki masada COVID-19 na nabateng nakre Positive oibagi chang chada 0.3 ani oire Lai chata sinangarang miyoi mari sikre Aroibada maroiba pau amukhanna
Kaisam Prabin amadi Namram Nipen gi misi gi matangda World Mitei Council WMC na Mizoram lenga ki mihut ka phaminatuna wari sanakre. Manipur Bidhan Sabha Mikhal ga mari lenana BJP gi Mikhal gi manifesto ngarang phongkre. New Generation Care and Society na sinduna Silchar Rongpurda pangthokpa 8A side knockout cricket loisinkre. Singirbonda chathakiba knockout football tournament lising aniga kunithoi gi semi final dangasi Landroll FC Markulin amadi Ichel Club Baskandi sanaragani. Rani Gaidenlu gi kunmapan suba nonga komon thorom pangthokre amasung Assamda miyoi nifutaret ki masada COVID ki anuba case thengnakre. Laichat asina ngarang miyoi mari sikre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.